mayam ngasisu Ashengba Eral hariba film asigi ekoi spot location mafam yengba laksabani adom karam mafam chatli habadu mayam punna yengminasi Mapon sudah sudah lagi. Cuma kalau mak kau lama kalau mulai hari luar itu. Kalau mau apa sama kau cakap hari luar itu. Aku minta lah. Sobleng village ni kau ni jadi besi spot mafam yengba lakpada Sini pasal lagi kok. Sini nung thang tu rasa pakai lalu reh. Aku lah thang reh. Aku lah thang nak ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯃꯐꯧ ꯗꯥꯝꯗꯅꯤ ꯃꯐꯧ ꯗꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯆꯔꯆ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ Karigumba aykhoigi loop asina Ashengba Eral oba film amagi loop ni ada ima Kshetrimayum Shubadhani hariba ima asina produce tawgadamni ko production kunama ada ima gi film ni ima Shubadhani gi film na si karigumba aykhoigi loop na laktuna oja ulde kuna haijarabada oja ulgi charoi khulen Baptist church si aykhoigi chinau sing murum pangsang ningol sing kuna darka tarakpa matamda karigumba haijarakpada ojaoina harau yabirakadra haibada akoigi miyamda aikoi sibuk namda kamanda jikan se film number taragadi mafam di place ki new leaders sing unaraga koi ayaba loba union mama chanadi motor kaya ba duna ojana pastor mo oina aikoida Ashengba matang hadi mayam koi lakpa matamda welcome to bigatra yagadra haibada Isu hai jadi tu, hai di, dah pernah so halau, nuanai si pergi church si dah kafe, ikut saya halau, lepas ikut makat tu ni, atau di mana mana je nak, pergi church ki olba tara, betul ikut itu ni ya. Yang kau yang halau juga ikut gisi church hai bermalai, village authority hai bermalai, kerana dari gumba village authority side lagi. Pambalay pergi chairman. Okay. Aku pun nak kau unajar. Okay. Aku je application tu hajar supaya tahu saja. Aja ya bila kau lalu kau bani. Aduh asal luai na. Aja betul mama ni tu si kau. Aku ni alam kau jalan ni kau ngasih. Juga mayang pun nak support tahu gitu na. Aku je Ashengba Eral hari ba. Ima Kshetrimayum Shubadhani je. Kalau masih makwa. Aja orang yang jauh na.
oza hoju hayeng saktam lang motban maidei de ko ina makam yawang si haijere duna oza da haijere gi matang swaida attention dere ko thank you ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯡꯉꯥꯏ ꯅꯦꯝꯀꯥꯎ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯅ ꯄꯔꯦꯡꯕ ꯍꯥꯏꯗꯅ ꯈꯪꯅꯕ ꯈꯨꯜ ꯑꯁꯤꯗꯅꯤ ꯐꯥꯏꯅꯦꯜꯁꯦ ꯈꯔ ꯌꯦꯡꯉꯨ ꯈꯔ ꯇꯧꯔꯦꯕ ꯁꯦꯂꯦꯛ ꯇꯧꯔꯒꯦꯕ ꯈꯨꯟ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯗꯥꯏꯔꯦꯛꯇꯔꯅꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯗꯥꯏꯔꯦꯛꯇꯔ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯀꯩꯅꯣ ꯑꯗꯣ ꯈꯨꯟꯁꯤꯡꯁꯦ ꯁꯦꯂꯦꯛ ꯇꯧꯔꯀꯥꯟꯗ ꯐꯖꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯁꯦ ꯍꯧꯖꯤꯛ ꯆꯤꯡ ꯂꯥꯎꯈ꯭ꯔꯦꯕ ꯁꯦ ꯌꯥꯏ ꯍꯥꯏꯁꯦ ꯅꯍꯥꯟꯗ ꯌꯦꯡꯕꯗ ꯁꯤ ꯐꯖꯩ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯀꯟꯇꯦꯛ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯐꯖꯅ ꯍꯥꯏꯅꯔꯦꯗꯅꯀꯣ ꯁꯤꯃꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯕꯨꯡꯗ ꯍꯧꯗꯣꯛꯆꯕꯁꯨ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛ ꯑꯅꯥꯂꯣꯡꯒꯤ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯦꯅ ꯚꯤꯖꯨꯋꯦꯜꯁ ꯂꯩꯕ ꯀꯨꯝꯕ ꯑꯃ ꯅꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯟꯖꯤꯕ ꯆꯦꯅꯦꯜ ꯅꯝꯃꯦꯕ ꯑꯗꯨꯅ ꯑꯅꯥꯂꯣꯡꯗ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯨꯡ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯄꯜꯂꯤꯕ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗ ꯑꯅꯥꯟꯒꯤ ꯀꯥꯡꯕꯨꯗꯨꯒ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯕꯨꯡꯒ ꯂꯥꯛꯃꯤꯟꯅꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯇꯥꯎꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯔꯕꯅꯤꯅ ꯐꯤꯂꯝꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏ ꯍꯥꯏꯕꯅꯤ나 ꯑꯩꯅ ꯄꯥꯝꯕꯁꯤ ꯃꯩꯇꯩ ꯉꯥꯛꯇ ꯄꯨꯈꯠꯂꯛꯑꯒ ꯆꯤꯡꯃꯤ ꯁꯥꯕꯁꯦ ꯄꯥꯝꯗꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤ ꯌꯥꯟꯁꯤꯟꯅꯕ ꯄꯥꯝꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯑꯣꯏꯖꯔꯁꯨ ꯑꯩ ꯑꯅꯥꯟꯒꯤꯗ ꯅꯝꯃꯤꯁꯤ ꯃꯣꯏꯗ ꯑꯥꯔꯠ ꯗꯥꯏꯔꯦꯛꯇꯔ ꯀꯩꯅꯣ ꯗꯥꯏꯔꯦꯛꯇꯔ ꯂꯩꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯕ ꯄꯥꯝꯃꯦꯕ ꯑꯗꯨ Nhưng lại mình đang cái này. 이사이듯이 빠졌을래고 이사이도 싸게 아스테로론거네 Lâm theo cái phơi yếu thằng đây thì ở đây có phải film của Nam đi giải. 랑마이 잉글랜드 에스라 라나 노바 행이다 라나 아스마나 열었다 아무거 라나 나오네 아스 Tao về thân nó. 매티 필름 ꯌꯦꯡꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯐꯤꯂꯝꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯐꯖꯕ ꯁꯤꯅꯔꯤꯁꯤ ꯐꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯐꯤꯂꯝ ꯈꯔ ꯅꯝꯒꯦ ꯅꯈꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ Dạ, đúng. Dạ hay tại. ꯍꯌꯦꯡꯀꯣ ꯑꯩ ꯀꯩꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯁ꯭ꯄꯣꯔꯠ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯇꯨꯡꯗ ꯍꯌꯦꯡ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯦꯝ ꯇꯧꯅꯤ ꯅꯣꯡꯃ ꯇꯧꯔꯁꯨ ꯅꯤꯅꯤ ꯇꯧꯔꯁꯨꯅꯦ ꯆꯥꯕ ꯊꯛꯄ ꯅꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯄꯨꯊꯣꯛꯑꯒ ꯄꯤꯅꯤ ꯋꯥꯔꯤꯕꯨꯅꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯨ ꯅꯤꯡꯉꯣꯜ ꯄꯥꯈꯪꯁꯤꯡ ꯑꯍꯜ ꯂꯃꯟ ꯀꯣ ꯄꯨꯝꯅꯃꯛ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯕꯤꯅꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯅꯦ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯅꯤꯡꯉꯣꯜ ꯃꯆꯥꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎ ꯍꯥꯏꯕꯗ Yabirꯛꯅꯤꯗ ꯍꯥꯏꯗꯤ ꯃꯇꯥꯡ ꯍꯧꯖꯤꯛꯇꯤ ꯐꯥꯁꯨ ꯐꯥꯔꯅꯤꯅꯀꯣ ꯃꯅꯤ ꯑꯅꯥꯕꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯗꯣ ꯁꯤ ꯈꯨꯟꯒꯤ ꯆꯤꯌꯔꯃꯦꯟꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯒꯅꯤꯀꯣ ꯃꯇꯝꯗꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯃꯥꯁꯦ ꯂꯥꯛꯑꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯀꯣ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯅꯦ ꯏꯃꯥ ꯍꯣꯏ ꯈꯔ ꯋꯦꯜꯀꯝ ꯇꯧꯕꯤꯒꯗ꯭ꯔꯣ ꯏꯕꯨꯡꯉꯣꯁꯤ ꯂꯥꯛ ꯏꯕꯨꯡꯉꯣꯁꯤꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯃꯃꯤꯒꯤ ꯇꯥꯏꯕꯪ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯋꯥꯔꯤ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯐꯤ ꯁꯦꯠꯄ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯌꯥꯔꯗꯤ ꯄꯥꯡꯕꯤꯕ ꯌꯥꯏꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ 누가 필름 것이 되게 너무 좋아. 마나 카메라맨이야. 아나 마나. 그냥 보자 보면 돼. 집이 집 발레 이렇게 안 써.